Mayam Kangbibra Football World Cup Handak Chahi 2024 Sida Amukasu Tougadouri. Malemda Khwaidage Sangba Trend. Malemda Khwaidage Kanba Chinjak Karigumba Somna Masicha Naba Honoruba Targati. Somgi Ya Paupatek Payaba. Amasung Malemda Ihan Hanba Vertical City. Asina Chingba Faxing Puduno Luxury. Ahan Bada Lobirasi. China Harry Beleva Kasida Chanaba Angak Pachinjak Pudi Mayam Suita Tatno Ubiram Lagani. Mayam no Husik Ubiribasi Malemda Khwaidage Kanba Chinjak ni. Karigumba somna masigi chinjak asi chanaba honoruba taragadi som ya tektuna tokani malemda khwaidagi kanba chinjak asi nung fry tobani masigi mamingna China da so diu kawi masigi sathirba chinjak asi semnabagi damakta khwaidagi ihan hanbada tureldagi apik ba size khara manaba nung mayam ama khuluraga madugi matungda fajana chamthoklaga maduda tilhau chanam soya sauce thum morok amasung atay atopa mana masing khara chaichilaga Fajana fry tobani madugi matungda plate amada haptuna serve toduna pijabani adubu tasengna masi chagadoribra haiba sini masigi dish asibu chanabagi tamakta supnatangi nung asi umlaga nung asigi mapanda taiba marek mahausing asi chupthok horaga amuk yadagi lokthok thambani aduga masi pamlabadi matungda amukasu hanna fry toduna chaba yai masigi dish asigi maming sodio haibagi artha asisu Suck and dispose haibani haibadi chupthoklaga langthokpa haibani masigi chinjak asi plate amada aikhoigi India gi paisa de yinglu bataragati lupa chani gi changpi hairi video Football World Cup Handak Chahi 2024 asida amuk Tougadouri adubu masi mayamna khanariba FIFA Football World Cup adumakti natte masigi tournament asigi mamingna EPG Cup kawi haibadi Elite Players Group kawi Tournament asida sumnatangi mamang thakta FIFA World Cup lawkraba leibak nipan khaktamak leigani makhoi sing adudi England, Germany, Argentina, Brazil, France, Italy, Spain amadi Uruguay ni tournament asigi match khodingmakta 70 minute khaktagi oigani aduga masida saruk yagadaba player sing asi international football dagi retirement oikraba 35 years ki mathakta leiba miyoi ngakta oigadabani tournament asi June thada pangthokani tournament asina miyoi kaya gi piklingai ki Childhood football hero kaya amukasu nohungna na yengba phanglagani fact number 3 da mayamna hujik ubiriba si malemda khwaidagi sangba train ni masigi mamingna the Australian BHP iron ore kawi masigi train asigi asangba si 7.3 km ni chumnagi normal oiba sadharon train amada average oina bogi masing 13 tagina 10 phawba yawi aduba masi taraga som ngakpa pokani malemda khwaidagi sangba train asida bogi masing 430 lei Masida mayamna sudom khanbiro masigi train asi kayamuki matik sanglamgani haiba masigi train asigi asangba si India da chenba train kunipan punna samjinabaga sangba managani hairi masi year 2001 dagi Australia da chenba hokibani train asi asuki matik sangbana masibu chingnaba hotnabada diesel engine nipan gi mathau tai masi khwaidagi sangba train ama oibada natana malemda khwaidagi lumba train ama suni masigi train asina amukta 43000 ton henbagi pochai sing puduna satpangami Masi Australia da private railway network amani masi sakibagi panda masi maksu supnatangi iron ore sing transport tok toksinda sizinanabagi tamaktani fact number 4 da karigumba matamda somna fish pedicure toba haibadi kanagumba natraga kanagumbi amana apikpa nga macha sing mayam thamba glass ki tap amada makhogi mamai natraga makhong lupsinduna maduda nga macha mayam singduna makhogi makhongda omsinduna leiba mayamna su internet ta ubiramba yare aduga ising dudagi makoigi makhong sing adu lokhalakpa matamda yamna langlaga phajabasu manba tasengbadi masida tawriba asi nga macha singduna miyoibagi khongi asiba dead skin sing makoina chathogi masigi glass ki tap manung asida yogliba nga macha sing asi asuki matik mabuk lamhalaga thambana makoina miyoibagi makhong singi dead skin sing chari bani aduba asumna fish pedicure toba si somgi damakta yamna khutong thiba thongningai oibasu yai Fish pedicure si tohonba matamda karigumba somgi khongda asokapan leiba targati maduna infection thoganduna sathina awapamda tabasu yai asumna maksu thoki Australia gi Victoria kaubi nupi amada Victoria hariba nupi asina maki holiday trip amada Thailand da chatlui maduda mahakna spa amada changduna fish pedicure tohanki matam aduda mahaki khonggi khongbi gi makha thangba sarukta glass na khitang yakhibagi asokpa macha ama lerami madumakna mangonda anaba amadi nungaitaba pokpa leitabana mahakna karisu khanjiluba tawkhide madudagi mahakna holiday dagi halaklaba chahi kharge matungda mahaki yet thangba khonggi khongbi infection oiba horakhi mahaki khonggi khongbi edu tangai phadana doctor na kakpa takhi adubu madugi matungda su mahaki infection adu atopa khongsa singda su loina sandorakhi kaina thangda mahaki yet thangba khonggi khongsa pumnamak loina kakpa takhi fact number 5 ta
Saudi Arabia na ihan hana malemda vertical city sakadori. Masigi city asigi mamingna the line kaugadori. Masigi project asigi design asigi matung ina masigi city asi malem gi atai shahar gumna yum building office school amadi mall na chingba sing paktak nana sandoktuna leitaba. Masigi shahar asi chumna chumdring chungba vertical oiba wall amagi mongda legadabani. Masigi shahar asigi asangba si 170 km oigani aduga masigi apakpana supna tangi 200 meter oigani. Aduga building asigi phaklangna 500 meter wangba glass ki wall oigani. Masigi shahar asida punna mi lakh 90 leiba yagani hairi. Masigi shahar asi atopa sangsar amagum oigadori. Masigi shahar asida lambi sing amata leiroi aduna gari sing su amata cheloi. Aduna masida pollution su amata thoklaroi. Masigi building asigi manungda mafam amadagi atopa mafam amada chathok chasin taunabagi damakta high speed train sing chengani. Masigi mateng na supna tangi 20 minute ki matungda yawningba mafam yoba yagani. Project asigi matangda ihan hana Saudi gi prince Muhammad bin Salman na 2021 da lauthokibani. Masigi vertical city asi saba matamda $500 billion haibadi aikogi India ki paisa da 40 lakh crore changani hairi. Video sibu nungai biba taragadi like share amasung comment tobiu aduga makha taba hena interesting oiraba fact amasung story sing damakta Amazing Fact Manipur YouTube channel subscribe tobasu kaubigano. Ngasigi damakta di mayamdagi kaina nabaya thang nijari.